Pakistan Imphal Wahembum Washington na pau pajiri ahan beda maroi ba pau pothok chathok yamna leiba masung ainga sa khaiden na thaba mahi marong makal chama ga mapal ngasi Pradhan Mantri Narendra Modi na New Delhi da miyam da sinagani awang nongpok yauna right nongpok Bharat amasung awang nongsuk thamba Bharata tha sigi taratur phawbada akan ba nongshu gani hairi Bangladesh tangarang ninisan ba oina laibak adugi mising yamjadaba Hindu lising kayana makoy bungakpi senbi na bataksin duna wakat kongchat tatkre amasung Paris Olympic Games ngasi loisilagani. Pothok chathok yamna leiba amasung ainga sa khaidan thaba mahi marong makal chamaga mapal ngasi Pradhan Mantri Narendra Modi na New Delhi da miyam da sinagani thauram duda Pradhan Mantri na lomi amasung baigyanik singa suwari sanagani Pradhan Mantri ki office na thokpa warol lamanda hai ngasi puthokadoriba mahi marong sama mapal adugi manungda labukta thagadaba mahi marong makal kuntra mari amasung horticulture gi mahi marong makal kuntaret yauri Labukta thagadoriba mahi marong sing adugi manungda millet sajik oina sijinagadaba pambi sing thau sungnaba maru marang hawai shu lasing fiber amasung atai mahi marong makal sing yauri horticulture gi oina mahi marong sing adugi manungda uhei makal kaya mana masing plantation crops alu tilhau na singba masala gi maru marang lai amadi hidak kanaba pambi sing yauri Kangpokpi Jila ki manung chanba Saikul Vidhan Sabha Kendra ki Hanagi MLA Yamthong Haukip ki loinabi bom pokhai bagi thodok amada lei chidre aikoi ki Kangpokpi Paumina hai Iko Mulam Khulda ngarang numidang wairam mahak ki yumga thangnana leiba ahang bayum mama sengdok na basang lubada khanghaudana bom pokhai rapadagi bom mache na panduna phibam lu na shokhi mahak pukudakta Saikul Health Center da pukhat ki amasung asok paduna maram moiduna mahak lei chidabani Makatana Tijinbagi Tabak Chatari. Jiribam Jila da BNSS ki section Jam Humpum Dagi subsection 2 ki Makada ngarang dagi ating batam kre. Ating basi lairingai manungda Jila asigi mapampuna makta mi manga natraga manga dagi hena punba amadi misi mina thokhan bayaba khusukulai sing puduna satpayaroi haina Jila asigi district magistrate na thokpa hukum amana hairi. Bharatpur drug free oibelebak ama oihanna basang sileba kongjeng di saruk ama oina NAF Manipur Police na raija sigi tongan mafam singda poster campaign amadi awareness program na singba thorang kaya sinduna pangthokre Nagaland State AIDS Control Society na HIV amasung sexually transmitted infections singi matangda miyambu bhap tahannabagi tha ani chupna sathagadaba kongjeng ama raija sinba thungbada hayengdagi hauragani Malem ki naha singe numit ka mari lainana hugdokada ba khongjang asigi matangda project director Dr. Ahu Sekose na hai misa miyam da laina singa sigi maramda hiana ningtina khanganna ba khongjang asi Nagaland ki katin koya yauna honagani tabi ba pawasi Akaswani Imphal dagini India Med Department na tha sigi tara taruk phawba Manipuri yauna awang nongpok ki raija sing nongpok Bharat amasung awang nongsuk thangba Bharat akan ba nongshu gani hairi Med Department hai lakliba numit manga ni sida Manipur Arunachal Pradesh Assam Meghalaya Nagaland Mizoram amasung Tripura da akan ba nongshu gani ngasi Jammu Kashmir Ladakh Gilgit Muzaffarabad Uttar Pradesh Uttarakhand Punjab Haryana amadi Chandigarh da akan ba nongshu gani Bangladesh tangarang nini chanba oina laibak adugi konung Dhaka amasung awang nongpok thangbada laiba hitangpham sohor Chitragram da mising yamjadaba Hindu gi miyoi lising kayana makhoi bu ngakpi senbi na bataksin duna wakat khongchat chatkre miyam gi khongchat aduna Dhaka gi mayai thangba sarukta laiba Sahabata pung ohumlom hena gari chathok chachin thengki laibak sinba thungbada thugai khoikai bagi thok liba aduda makhoi gi yumsing lalol itiki mafam sing amasung laisang singda khut tharak liba adudagi ngakthok pinaba makhoi na dabi tauri makhoi gi atopa dabi singi manungda mising yamjadaba kangluki miyoi sing hat khiba singbu wayen bagi thabak yangsil hannaba akhanaba trial lingkhatpa mising yamjadaba kanglup singi damak parliamenta sa dataragi sit khaktun thamba amasung mising yamjadaba kanglup singbu ngak senaba hainama semba yauri
ꯃꯈꯣꯏꯒꯤ ꯈꯣꯡꯖꯪ ꯑꯗꯨꯕꯨ ꯁꯧꯒꯠꯂꯗꯨꯅ ꯙꯥꯀꯥꯗ ꯃꯍꯩꯔꯣꯏꯁꯤꯡ ꯌꯥꯎꯅ ꯃꯨꯁꯂꯤꯝ ꯂꯤꯁꯤꯡ ꯀꯌꯥꯁꯨ ꯋꯥꯀꯠ ꯈꯣꯡꯆꯠ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯁꯦꯈ ꯍꯁꯤꯅꯥꯅ ꯐꯝ ꯊꯥꯗꯣꯛꯈ꯭ꯔꯕ ꯇꯨꯡꯗ ꯂꯩꯕꯥꯛ ꯑꯗꯨꯗ ꯂꯩꯕ ꯍꯤꯟꯗꯨꯁꯤꯡꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯃꯥꯌꯣꯛꯅꯔꯤ Hindugi laisang yum amasung lalol itaki mafam kaya thugaikre amasung Bangladeshki hanigi Pradhan Mantri Sheikh Hasinagi Awami League yawwa yamdrabada Hindu lusingba ani hingsa atuda hatkre Maragasida Bangladeshta Hindu singi mathakta khut tharakliba adugi matangda America gi Congress ta khananaba Indian American lawmakers singna taksili Bangladeshta Sheikh Hasina gi sarkar muthat khraba tungda Nobel Peace Prize phangkhraba Muhammad Yunusna maraki sarkar gi makok koirakpaga loinana Border Guard Bangladesh BGB ga makhatan afaba mari leikhigani haina Border Security Force BSF na thajaba phongdokre BSF Meghalaya Frontier gi Inspector General Arbak Singh Dhillol na hai BSF ka BGB ga Yamna phaba mari leinari mahakna hai masi khwaidigi wangba thakta amana amabu bhab tanabagi wakhalol aduni mahakna hai Bharat ka leinaba marida akaiba lakpa yaba amata mahakna ude Sri Dhinlo na hai ngamkhai paringda BSF ki masing hengat handuna mikup nahum singna leiri amasung sang naina mafam adudagi oiriba phibam kupna yangchili Paris Olympic Games ngasi loisilagani loisinbagi thauram Bharat ki matam ngasi ahing nongyai matung pungkhai chatpada bhabok lising marphurom na saruk yaduna pangthokani thauramduda Bharat ki oina anirak Olympic ki medal phanglaba PRCJ samasung Manu Bhakarna Parade of Nations sa flag bearer oigani Games asida Bharat na lupagi ama amasung senjeng gi manga punna takaman taruk phangle Hajik phawbuda Zainana sanagi kuntrama palyawna punna takaman marphu dra phangduna makokta leiri Americana sanagi takaman kuntra nipan phangduna ani subada aduga Australia amasung Japan na ahum suba amasung mari subada leiri yumbu France na manga suba position da leiri ngasi aroiba numita masana khara pangthokhigani maragasida Bharat ki oina Olympics ta individual da ahanba sanagi takaman phangkiba Abhinav Bindrada International Olympic Committee na lemjaningai oiraba Olympic Order mana pidun ekai khumnakre Paris ta pangthokpa IOC gi samani phunithoi suba mifamda mana adu khusinakibani Olympic Order asi Olympics ki ihauda thoidok hendokpa thodang yabagi damak IOC na piba khwaidagi wangba manani Abhinav Bindrana lisingani nipangi Beijing Olympics ta Nupagi meter taragi air rifles event ta sanagi takaman phangduna individual aina sanagi takaman phangba ahanba Bharat masa oikhi Foreign Secretary Bikram Misri ngasidagi numit nini gi khongchata Nepal da chatkadori Nepal gi Foreign Secretary Sewa Lamsal na baton toropatigi mahak leibak aduda chatkadabani mahaki khongchat asi leibak ani gi marakta sang naina awangba thakta wari sanabagi saruk ama oina chatkadabani amasung Bharat ki yumlon nabana hana haiba thoksil gi makhada Bharat na Nepal ga leineba maribu ataidagi mangjil thana lawi haibedu masina takli Bharat amasung Nepal gi marakta thainadagi hauna sabitya kala sanskriti amasung leibak ani gi miya marakta achetpa mari leinarei amadi leibak ani gi mari asi handak sahi khara asida hena chesile Aloibada maroiba pau amukhana Pothok chathok yamna leiba amasung aingasa khaidana thaba mahi marong makhal samaga mapal ngasi Pradhan Mantri Narendra Modi na New Delhi da miyamda sinaragani Manipur yauna awang nongpok ki raijya sing nongpok Bharat amasung awang nongsup thangba Bharat ta thasi tara taruk phawba akanba nong shugani hairi Bangladesh tangarang nini chanba oina leibak adugi missing yamjadaba Hindu lising kayana makhoi bungakpi senbi na bataksin duna wakat khongchat chatkre amasung Paris Olympic Games ngasi loisilagani pau loijare